Somdana Bhumikana Oi Lengi machanupina nangam taunasi ado kamai tawse haino Angelana kamai tawse haibu kaino nangna thokpa haigro Bhumika so noglaga Pharine adudi ai horen break ta canteen la ona hairamagi ko Hoi adumai haigro Bhumika classroom dugi thongjina lepliba Olivia ka thoibi nawgagi manangta sangsilaglaga Olivia hai bana tro nang ming dubo mane che horen break da canteen doi lao Olivia no fe toraga hoya ye che adudi aikhoi mu chakhrage bel suta dore chalo chalo ani du chakre Bhumika su sangak tuna Angela gi manakta famthari Angela na singbu singabo len gi machan soidrobo singi horen break da ne soidebi wari sanaro Kay gyoisano angang wana wari sa siga haidubo ho mi manamani na haise yoramni Angela Bhumika gi wahaidada harauna noklaga aduda tare ne class mathang haukiduna break ki matamni haina kibagi matungina Angela Bhumika ga canteen lomda laglaga table ahangma ma yenglaga phamli Angela koina samyengakpada Mimi na canteen dagi achapot lairibado urure Angela na Mimi nungaribo Mimi su phat yengthorakli Angela na nofe toraga phamlambadu ubada hainadaba kitang phauri adubo maithongdo thokte adum chamda khumlakli Nungari nabani de I question nungari ado kaigino nangna dayum thokraga boarding laiba tallina changu yade haide boarding laiba do tallaba ahaw su saba fangde Bhumika na section go hongkhriduna kai bitano chahi loiram daisida aikhoi ga puning da baiwaro nangi dubo Mimi wakal da khali ha puning da bagi baba da haraga thoin hongline sakta singsiga kochi kwalaga so ngang sari noiga puning da baina ti adudai khangdebo aikhoi bado oina hangmana fado mali ai su hangena khalamini Bhumika na kai wado makha tagi toringai Olivia ga thoibi nawga so phachangakli Olivia na che Angela noklaga lao si phamulao thoibi nawna hoi che Mimi di Olivia ubada ingagakli wakhal da sukhanli asina mu kamaina ani siga puliba angang siga kai wari leijano mangduna leiringai Dipalina oi lao chalase ho ani du su thokre asumna matam khara su hokre tuition su loikre form fill up su tawba loinakre pre council gi exam ya oibana satra singdu larik ta thawaya uzaba singdi mathau masa khangna honase school ka basu loigadore hostel da laikiba maramna Naisilembi lenga pau phongna kidre mahakna fana lenbu nuksirabasu nuksibada pukning lupsin ba haibadumadi oirodre pau phongna drabasu lena mahakpudi kaukthok haina khanjaduna lairibani marak marakta mamanaba leningi matengna lenga chithida amu amukti thanajai ngasi Naisilembi so chak ising ngantana rosilaga mabok pupotha halamduna magi kada changakli ngahan makhai yengbirudraba magi larik singdo puthoktuna pari thabak suba chatlingai larik paba sangrudrabani ngasi di maha wakhal choithoktana pariba subject singdo mamuttana khangnabu hotnari class yahaudabagi marakta confuse chatpasu yaurakli matam di khangaudre namidangi pung 10 tasintre laisi masado waraduna amuktang thekdokli larik te khumsilaga nakanda thamkre mamai du haifetang non khalui yumgi saizin ahobadagi phawzilakliba mangal du urubada phukhogoli thongnau du hangdui kairaba thamoi kayagi paudam fomoiriba
China fanglaba kayagi themsinpham oiriba mapang leitaba kanagi mapang oiriba inging launa ningthizana menglaba thaza mahakna atiyada taing ngalibadu ubada mahaki mamit kuppa kawba makai yengninglui mikuptuda thamoida lachariba misaktubo ningsinglakli larik pafamduda amuk laklaga notebook ama setatli thamoigi warol khara iri loiraga piktakna thuklaga school gi bag tuda hapchinkhre ahinga dulo handing bana tumthaba yadre school ka baloramdai oibana leksi lembisu handakti school do khara changnai re leirak machin gi dukan manakta auto ngai duna leiringai lenin su makhong na thorakli lenin na laknaraga lesia handakti school ga changyam nai ko school ka basu loidore sir na karo haye ado ai kenom hange hango kai wano len du bu kamai tawrige ai sumaga section pundamina maga pakna suloina dre ai sumagi mapaw madi khangning mane parikha maya oibasida ai su toina paw phongning draba ai su gyan ga tadreda moyo hostel kangbu sa gyan tarira tadra khangdeba adonang mangon chithi amta pibigera pharak tagadra taroye pibige leksi harau na bek tagi ngarang hapkiba chithi do lautoktana piri sibibiyo ko aina dum ningsingena tambiyo ko khangai haidokkiba waduda mamaido ngaksinli lenin noklaga haige animak school pundrabasu lambi di chak manabanina gari da tongminaduna punna lakle lenin hoigin hana leihore khara chatlaga leksi ki school se yoraduna makhong ne school gi larak tu changakli handak leksi ne school changnairak pasi mataro eniso harau zaribani chahi loiramdai oibaga mayam do harau na loinai somdana break matamda lenin section b romda changakli len ga chingkhaiga nok tana leiramli lenin na oi hero lenna vet lakpire au lakchariye lakpiyo lenin so chingkhai oigi manakta changsindana family ngasai pirakkiba chithi do lautholaga piri se leshile mina pirakpane len chithi do tap loraga pocket hapchinkhre aduga chingkhai mabani yengnei lenin na phajana pahoro ai su thoge jonas ti udena chingkhai na madi ku school karaktaba exam doina la ani habane oh adu dei chale ko lenin suru madu dagi thorakle len gi hanaga manadaba maong duda haifet khanjane madanga si makhoi gi section na changlu badaso len kai su khandabagum tawri nahan makhai di len ma bu hek obaga leksi gi sithi porakpra ma kamdawri hana hangbani chithi dusu khudak ta paraga pakhom su khudak ta hanbani farak tabagi oirambassu yai suti da oina pakhom pirak lasanu khanduna laikre class mathang loraduna suti thana rakle lenin su len hoi thorakpa ngaiduna leiri len thorakpa ubada kitang sangsilaga tapna hairakli reply piro nangai bada sidore kedau lege bye ai patri lenin ingangangna nangdi ngasai di kedoriba amadudi reply ngairamane madu ngasai so aina dum ningsingena tambiyoga hairakpani lens nok fet tawrakli adubu thangnaba mikopta noklamba minoktu hanjinkhre bai aido class ta farak tabaine haying soidana pige mado saudana bayo adubudi haige adudi aisu halage ko thengani hoi bai lenin su satkhre chingkhaina kaino aidi ngasai ingak punga ure lena aisune mabu nupa koire hanaga manadre yam khatne daine as khangjeda bai amusu thajadi mal dumai toramni do
ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯩꯕꯅꯤꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯈꯪꯗꯦ ꯚꯥꯏ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯁꯨ ꯊꯥꯖꯗꯦꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯊꯥꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯤ ꯊꯥꯖꯕ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯈꯤꯁꯤ ꯀꯣꯏꯔꯝꯗ꯭ꯔꯦꯗꯅ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯀꯣꯏꯔꯝꯃꯦꯗꯅ ꯅꯪꯁꯨ ꯑꯦꯟꯖꯦꯂꯥꯒ ꯀꯣꯏꯅꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯣ ꯇꯥꯔꯦ ꯇꯥꯔꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯍꯣꯁꯇꯦꯜ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯁꯣꯝꯗ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗꯨꯁꯨ ꯈꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯉꯥꯏꯔꯒꯦ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯔꯣꯏ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩ ꯂꯦꯅꯤꯟꯁꯨ ꯁꯨꯃꯥꯡꯗ ꯁꯥꯏꯀꯜꯗꯨ ꯊꯧꯖꯤꯜꯂꯛꯂꯤ ꯃꯥ ꯎꯕꯗ ꯂꯩꯁꯤ ꯍꯔꯥꯎꯖꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯐꯪꯂꯅꯤ ꯈꯟꯕꯗ ꯆꯥꯏꯔꯝꯕ ꯏꯁꯤꯡꯗꯨ ꯊꯝꯂꯒ ꯚꯥꯏ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜꯗ ꯐꯝꯃꯨꯁꯦ ꯂꯩꯁꯤ ꯑꯩ ꯐꯝꯃꯔꯣꯏ ꯊꯦꯡꯉꯅꯤ ꯂꯩꯁꯤ ꯂꯦꯅꯤꯟꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯏꯈꯧ ꯂꯥꯡꯂꯤ ꯆꯤꯊꯤꯒꯤ ꯔꯤꯄ꯭ꯂꯥꯏꯗꯣ ꯐꯔꯛ ꯇꯥꯗꯅ ꯄꯤꯔꯛꯇ꯭ꯔꯦ ꯍꯌꯦꯡ ꯄꯤꯔꯛꯑꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯁꯤ ꯍꯥꯏꯔꯝꯒꯦꯅ ꯆꯪꯉꯛꯏꯅꯦ ꯀꯦꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯌꯥꯔꯅꯤꯗ ꯀꯣꯟꯅ ꯆꯥꯔꯁꯦ ꯅꯪꯁꯨ ꯊꯕꯛ ꯇꯧꯗꯧꯗꯣ ꯇꯧꯖꯧꯔꯣ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ꯭ꯔꯕꯗ ꯂꯩꯁꯤꯂꯦꯝꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯁꯣꯝꯗꯅ ꯄꯀꯥꯁꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒ ꯐꯤꯔꯣꯜ ꯐꯥꯎꯕ ꯍꯣꯡꯗꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯇꯦꯔꯦꯁ ꯃꯊꯛꯇ ꯐꯝꯂꯝꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯈꯤꯕꯗꯨ ꯎꯔꯗꯨꯅ ꯀꯨꯝꯃꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯂꯤ ꯁꯅꯥꯈ꯭ꯌꯥ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯄꯀꯥꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯅꯥꯈ꯭ꯌꯥꯅ ꯃꯪꯂꯤꯗꯨꯕꯣ ꯀꯩꯁꯨꯝꯇ ꯇꯧꯗꯦꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦꯕ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯤ ꯄꯀꯥꯁꯅ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯄ꯭ꯔꯦꯃꯤꯂꯥ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯪꯂꯨꯔꯕꯁꯨ ꯍꯥꯏꯔꯛꯂꯣꯏ ꯍꯥꯏꯕ ꯄ꯭ꯔꯦꯃꯤꯂꯥ ꯈꯪꯉꯤ ꯍꯌꯦꯡ ꯀꯣꯟꯅ ꯇꯞꯅ ꯍꯪꯂꯒꯦ ꯈꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯀꯥꯁꯅ ꯇꯤꯚꯤ ꯌꯦꯡꯂꯤꯉꯩ ꯁꯅꯥꯈ꯭ꯌꯥ ꯃꯃꯥ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯅꯤꯗꯣ ꯍꯟꯗꯛꯀꯤ ꯁꯨꯇꯤꯁꯦ ꯌꯨꯝꯗ ꯊꯣꯛꯂꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯕꯅꯤ ꯅꯆꯥꯅꯨꯄꯥꯅ ꯌꯥꯗꯦ ꯍꯥꯏꯅꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯁꯅꯥꯅ ꯌꯨꯝꯗ ꯊꯣꯛꯁꯤ ꯌꯥꯗꯦ ꯍꯥꯏꯗꯨꯕꯣ ꯌꯨꯝꯗꯒꯤ ꯂꯥꯛ ꯊꯥꯔꯛꯎ ꯐꯣꯔꯦꯟ ꯇꯨꯔ ꯆꯠꯅꯦꯅ ꯉꯍꯥꯟ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯊꯥꯔꯛꯄꯅꯤ ꯍꯩꯃꯥ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯊꯧ ꯅꯥꯏ ꯃꯆꯥꯗꯦꯗ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯦ ꯄ꯭ꯔꯦꯃꯤꯂꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤ ꯆꯍꯤ 5 ꯍꯦꯜꯂꯦ ꯏꯆꯥꯁꯤꯡꯒꯤ ꯃꯁꯛ ꯎꯔꯛꯇꯕ ꯍꯟꯗꯛ ꯁꯨꯇꯤ ꯂꯩꯔꯤꯉꯩꯁꯤꯗ ꯊꯣꯛꯂꯛꯍꯟꯅꯤꯡꯕꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯤ ꯁꯨꯃꯥꯏꯅ ꯃꯣꯏꯅꯗꯤ ꯃꯃꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯎꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦ ꯃꯥꯟꯅꯩꯗ ꯑꯁꯤꯒꯤꯕꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯇꯅꯒ ꯇꯧꯏꯅꯦ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯆꯪꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯅꯣꯛꯂꯛꯂꯤ ꯍꯟꯗꯛ ꯁꯨꯇꯤ ꯐꯪꯕꯁꯤꯗ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯈꯪꯉꯨꯅꯤꯡꯉꯛꯏꯕꯅꯤꯅꯦ ꯏꯆꯥꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤ ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯕꯁꯨ ꯏꯆꯥ ꯅꯤꯈꯤꯜꯗꯨꯗꯤ ꯊꯣꯛꯂꯛꯎꯅ ꯍꯥꯏꯈꯤꯕꯅꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯖꯔꯁꯅꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯂꯣꯏꯅ ꯈꯟꯗꯣꯛꯂꯒ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯃꯤꯔꯟꯗꯥꯒ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤꯃꯆꯥ ꯑꯅꯤꯗꯣ ꯋꯥꯔꯤꯁꯨ ꯂꯦꯞꯇꯦ ꯃꯤꯔꯟꯗꯥꯅ ꯑꯗꯣ ꯂꯦꯟꯗꯣ ꯅꯍꯥꯟꯒꯤ ꯆꯤꯊꯤꯗꯣ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯕꯣ ꯂꯩꯁꯤ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯥꯏꯔꯛꯂꯤ ꯄꯤꯔꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯥꯗꯤ ꯉꯥꯎꯖꯥꯠꯂꯣ ꯑꯗꯨꯕꯣ ꯄꯥꯎꯁꯨ ꯄꯥꯛꯅ ꯐꯥꯎꯅꯕ ꯐꯪꯕ ꯅꯠꯇꯦ ꯃꯥꯕꯨ ꯌꯥꯝ ꯆꯤꯜꯂꯖꯥꯠꯂꯣꯕ ꯁ꯭ꯀꯨꯜꯗꯗꯤ ꯃꯌꯥ ꯈꯤꯒꯠꯂꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯅꯦ ꯏꯃꯥꯟꯅꯕꯤꯅ ꯈꯪꯗꯤꯌꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦ ꯂꯦꯅꯤꯟꯁꯨ ꯃꯥꯒ ꯁꯦꯛꯁꯟ ꯄꯨꯟꯗꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯂꯣꯏꯅꯗꯦꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯥꯁꯨ ꯂꯦꯟꯒꯤ ꯃꯔꯝꯗ ꯄꯥꯛꯅ ꯈꯪꯗꯦ ꯍꯥꯏꯌꯦ ꯃꯥ ꯀꯩꯗꯧꯔꯤ ꯀꯃꯥꯏꯅ ꯂꯩꯔꯤꯁꯦ ꯊꯤꯗꯣꯛꯄꯗꯤ ꯐꯕꯅꯤ
Kanada hanguni hangpamsu leite. Ai imanabi da hangalake moigi school da tamba imanabi leyeba. Ngahan se mana haipet haibada len da nupi amana propose taw male. Len su ya yadaba. Ado handakti nupi do ga khara khara kauna khona taw male. Laisi thamoi da dinungai taba fauri. Chumna sum kauna boiram bayai. Hoi oiram babudi yaiba. Ando da hosik matam se mi amata thasaba yadrabani. Linda so handak tawridani. Mai nupado yam thazadana nupi ama koi leramido. Nupi dusu masak ko tima Linda ga thoiga nu shinai khangna koinaramini ngamdro. As aidi kireda. Asamna phi suba loiraga mayum dhalakle. Linda gi manakta chaluse hainaraga Miranda mabani thorakli. Linda na lairiba laikaido lama ama fauraga chatkadabani. Ani do wari sana sumlakpada nakanda kreta ama khangkhang hamsilakli. Laisiga Miranda ga su khangprek khangna amuktang dalaurakli. Ima kar adudagi nupani kumdarakli. Oi fazabi navani di nasakat ti fazaina kai satoino thinbiramage laodana. Miranda na tamo akoi asigi khunsida imanabi hoida chatke tawbani. Atopa nupaduna fazabi navani di dagat gati adana fanabu yengba nungairine. Ani do hainadabada loire. Laisina kaino somna haibiri dubo kai wangang sangangno yam hainadi. Sia angangna sakayam thita khalina. Laisina sida sakta khatpagi wanati chahi de khoidagi lingna ui ibungumane wangang bada khara yenga ngangbiyo. Nangi se khoida poktak piri bugai dunine. Ngasai kai gari manungda famlamba lakpa prapra kumtharakli. Laisiga Miranda ga lepiba dwaida changsilaga yang usit thawaida bagi maongda manam ga susut namlaga. Wah manam khunung sise. Laisi lembi lakpa bu laktani inthoklaga. Kaina da dawhina tawrisibo. Aikhoi bu angang ni nupi ne no sitira. Hando aikhoi chatke. Miranda mabani makhut sanaraga chatke tawbaga lakpana laisigi makhutu ta pharaga. Angang na suksa kakpa adusu kaisuli tabinang na. Laisina khutse mukta thadokpiyo. Lakpa usitana noklaga. Adu oradi nya wari sakise. Miranda na aikhoi thenge please lamaksida sumai tawrise migal adi aikhoi balana lorani. Lakpana makhong na thongna lakpa saji nongsagi khayatagi nanthok khai banoi takrabra. Saksingduna haikatana fazare aina lemna thani khaliro. Laisi lembi sauna lakpagi makhuto kanthatli. Aduga Miranda mabani khonglei thuna chenki ge tawri. Nupa ahom dusu tanaraga mamangda thachili. Lakpana fazana haibada yadaba natro. Miranda nupani duna chinglaga puri lakpana laisibu makhut pai duna chingli. Nupi ani dudi ngasigi thawdoksi pura kibaga ngakpaga pangkhak oikre. Asuk kiningai oiraba thawdoksi film drama da mina wari panglilibado masada thoklarabada. Khangaude karomdagino lakpado khongpangna kauktharakli. Lakpado ngaihakti tarang chatli. Adagi nupa ani dusu mathang kik fazaba mamam pikhi. Lakpado tarang chatkei phu hogolakli. Sakhangdaba nupado lakpohi kangbuga hekta phugainarakli. Khara ngauraga lakpohi kangbudo fazana totkre. Oirore khangbadagi ngamda phuk hagonaraga gari du speed kanna thauraga chatkre. Laisiga Miranda gadi maya kaduna yengduna leiri. Anidugi matawdu ubada nupadu noklaga. Isana didi kaidagino. Miranda na asigi mamang kunday ni. Ado hazigi nupasing dubo kamaina no. Miranda na aikhoi se thangnaba khunda imanabi mo unaba chatpane. Aduda hazigi nupasing do thalaga karantara ini. Dadala amtradi aikhoi awafomda tarangani. Thank you dada. Matam se am phatrabani. Noi section satluko. Hazi noi ni chatpadu fo yengune. Ado natom daga di chanunuko. Laisina hai dada asigi khulsida chani haba natro.
Laishina Dada chalaroye khona chalage thengsu thengani yumdo ina halage adude aisu noigi khulduda chatoine idom cham lai moina lakpane nupi ani du yengaraga yaye Mirandana Aikoi khunda kanagi da lakpano Konthausam-gi gita do khangbra moidane Oh khangi aikoi indom chani aikoi manaktani Asum na gari start tawduna nupi ani dusu tongkhatli mayum lomda oina halakle Isana nigi mingdi kei kauba Aigi na Miranda magi na Laishilembi Napado Laishilembi da nokfe tawraga yengli San indom sa gita hoigi mayum do amda ta uko kuiman mana moigi thongal do kaukre Laishina Dada asigi thongal ahom subasine akhoi ri sida lehorage Gari do khamlaga nupi ani dusu kumtharakli Adudi fasa layuko Miranda nokfe tawraga Hoi dada ado kaidoraba Dada gi mingbo kei kauge Napa do noklaga Aigi ming Nikhil